ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯁꯤꯡꯕꯨꯟꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯒꯨꯝꯕꯤ ꯀꯌꯥꯒꯤ ꯂꯤꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯂꯤꯊꯣꯛꯂꯒ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯍꯟꯕꯤꯕꯒꯤ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯏꯕꯤꯔꯛꯏ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯁꯤꯡꯕꯨꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯁꯣꯝꯁꯨ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯒꯤ ꯐꯣꯟꯗꯒꯤ ꯑꯩꯁꯦ ꯐꯦꯁꯕꯨꯛ ꯈꯔ ꯂꯣꯟꯅ ꯄꯥꯏꯖꯩ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ꯫ ꯋꯥꯒꯁꯦ ꯄꯥꯍꯪꯗ ꯍꯪꯉꯦ꯫ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯁꯨꯡꯄꯤ ꯄꯤꯗꯦ꯫ ꯀꯔꯝ ꯀꯥꯟꯗ ꯃꯥꯁꯦ ꯑꯩꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯅꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯇꯩ ꯅꯨꯄꯥꯁꯤꯡꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ꯫ ꯑꯗꯣ ꯃꯥꯗꯧꯅ ꯇꯧꯗꯦ꯫ ꯍꯥꯏ, ꯍꯜꯂꯣ ꯁꯤ ꯍꯥꯏꯔꯒ ꯑꯩꯅꯒ ꯔꯤꯄ꯭ꯂꯥꯏ ꯍꯟꯗ꯭ꯔꯗꯤ ꯃꯈꯥ ꯇꯥꯅ ꯊꯥꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯍꯜꯂꯦ ꯃꯦꯁꯦꯖꯁꯦ꯫ ꯃꯇꯝ ꯈꯔ ꯁꯨꯝ ꯃꯦꯁꯦꯖ ꯊꯥꯅꯕꯁꯤꯗꯒꯤ ꯃꯥꯅ ꯑꯩꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯦ ꯄꯤꯌꯨ ꯍꯥꯏ꯫ ꯑꯩ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏ꯫ ꯑꯩ ꯐꯣꯟ ꯄꯥꯏꯗꯦ, ꯄꯄꯥꯒꯤ ꯐꯣꯟꯅꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯥꯖꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯅꯝꯕꯔꯁꯦ ꯄꯤꯔꯦ꯫ ꯑꯩꯅ ꯍꯥꯏ, ꯐꯣꯟ ꯇꯧꯔꯛꯀꯅꯣ꯫ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯏ꯫ ꯃꯁꯤꯗꯒꯤ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤꯗꯤ ꯑꯃꯨꯛꯐꯥꯎ ꯁꯥꯟꯅꯗ꯭ꯔꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯍꯥꯏ, ꯅꯪꯅ ꯄꯤꯔꯛꯏꯕ ꯅꯝꯕꯔꯁꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯌꯥꯎꯔꯒ ꯂꯩꯔꯦ꯫ ꯁꯤꯗꯤ ꯑꯩ ꯄꯥꯝꯃꯨꯏ, ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯦ꯫ ꯑꯩꯁꯨ ꯄꯄꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯍꯜꯂꯛꯑꯦ꯫ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯍꯧꯈꯤ꯫ ꯊꯥ 3ꯃꯨꯛ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯗꯒꯤ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯐꯣꯟ ꯑꯃ ꯂꯣꯠꯅ ꯂꯩꯖꯔꯦ꯫ ꯑꯗꯨꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯥꯁꯦ ꯁꯦꯅꯤꯌꯔ ꯌꯥꯝ ꯑꯣꯏꯔꯦ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯒꯤ ꯆꯍꯤꯁꯤ 30 ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯃꯥꯒꯤ ꯆꯍꯤꯁꯦ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯩꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯥꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯄꯩꯁꯥꯁꯨ ꯌꯥꯝ ꯄꯥꯏ ꯅꯨꯄꯥꯁꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯗꯗꯥ ꯀꯧꯋꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯋꯥꯏ ꯍꯥꯏꯅ ꯀꯧꯕꯤ꯫ ꯃꯥꯁꯦ ꯌꯥꯝꯅꯁꯨ ꯐꯩ꯫ ꯑꯗꯨꯕꯨ ꯈꯝꯕꯟꯗꯤ ꯈꯔ ꯌꯥꯝ ꯆꯥꯎꯏ꯫ ꯑꯗꯨ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯗꯦ꯫ ꯃꯥꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯇ ꯆꯠꯀꯦ ꯌꯥꯗꯦ꯫ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ꯫ ꯏꯇꯣꯝꯇ ꯈꯜꯂꯦ, ꯃꯥꯅ ꯀꯩ ꯑꯣꯏꯗꯅ ꯑꯩꯕꯨ ꯊꯤꯡꯉꯤꯕ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩ ꯂꯣꯟꯅ ꯆꯠꯂꯦ꯫ ꯐꯣꯟ ꯂꯣꯠꯅ ꯄꯥꯏꯕꯅꯤꯅ ꯃꯥꯅ ꯊꯣꯏꯅ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛꯇꯐꯥꯎ ꯎꯅꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯃꯥꯁꯦ ꯃꯣꯔꯦꯗꯒꯤꯅꯦ꯫ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ 5 ꯂꯩ꯫ ꯑꯗꯨ ꯑꯌꯥꯝꯕ ꯃꯥꯅ ꯄꯥꯅꯩ꯫ ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯅꯦ꯫ ꯑꯩꯈꯣꯏꯒꯗꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯁꯦ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯀꯛꯋꯥꯗꯁꯨ ꯊꯥꯡꯃꯩꯕꯟꯗꯁꯨ ꯃꯈꯣꯏ ꯃꯅꯦ ꯂꯩ ꯍꯥꯏ꯫ ꯑꯗꯨꯗ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯃꯣꯔꯦꯗ ꯃꯣꯏꯅ ꯍꯥꯎꯁꯤ ꯁꯤꯜꯂꯦ꯫ ꯍꯥꯎꯁꯐꯨꯜꯗꯣ ꯒꯥꯔꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯂꯥꯛꯑꯦ꯫ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯄꯣꯔꯣꯝꯄꯥꯠꯇ ꯆꯠꯀꯗꯕ꯫ ꯑꯩ ꯎꯅꯕ ꯐꯔꯛ ꯇꯥꯅꯤ, ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯍꯥꯏ꯫ ꯑꯗꯣ ꯑꯩꯁꯦ ꯂꯝ ꯀꯩꯀꯩ ꯆꯠꯄꯁꯦ ꯏꯇꯣꯝꯇ ꯆꯠꯀꯜꯂꯦ꯫ ꯑꯩ ꯀꯌꯥ ꯈꯪꯗꯕ ꯑꯣꯏꯗꯦ꯫ ꯃꯌꯥꯝ ꯑꯩꯁꯦ ꯊꯧꯕꯥꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇꯩꯅꯦ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ, ꯍꯣꯏꯅ ꯌꯥꯔꯦ꯫ ꯃꯥꯁꯨ ꯂꯥꯛꯑꯦ꯫ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯐꯝꯗꯣ ꯍꯥꯏꯔꯦ꯫ ꯏꯕꯥꯅꯤ ꯊꯦꯡꯅꯔꯦ, ꯆꯠꯃꯤꯟꯅꯔꯦ꯫ ꯑꯩꯗꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯁꯨ ꯍꯩ꯫ ꯃꯥꯅ ꯄꯨꯔꯛꯄ ꯒꯥꯔꯤꯗꯣ ꯑꯩ ꯑꯣꯏꯅ ꯊꯧꯑꯣꯅ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯧꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯇꯨꯡꯗꯒꯤ ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯀꯣꯜꯂꯛꯈꯤ꯫ ꯑꯩ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯗꯣ ꯀꯣꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯕꯨ ꯄꯣꯔꯣꯝꯄꯥꯠꯇ ꯊꯝꯕꯤꯔꯝꯃꯦ꯫ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩꯕꯤꯔꯝꯃꯦ꯫ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯤꯔꯝꯃꯦ꯫ ꯃꯇꯝꯗꯨꯗ ꯑꯩ ꯄꯩꯁꯥꯗꯣ ꯂꯧꯗꯦ꯫
माना एगी बेगता हापसेंबिरमे मासु कवादा लेदोइने हाइना चखरे मफमदुदा एखोइ चे लै मोइदा नुमिनिनी आइसे लै अदुदगी अयुमदा हल्ले मासु चटलनी अमुतंग उनसे हाबदगी आई थोए इबानिसा उनारे मसिदसु माना पैसा पिरमे अयम इकाई माना दे ऐसा अंगानी खंदुना पिरमीबा मसिदगी मासु चखरे अइदो क्लास 9 कारे अदुबु मरक्सिदा इबानिसा तोइना खनाई मरमदी मासा ऐ कनामतगा वरि सानागनो हाबगी अइदी अतोबा कोइनाबसु नते अइना सुमना तौजबदा माना हेक्ता लाना उबा अदुदनी अइना मंगोंदा यामना सावरिसे अदुबु कुइनादि सावनादे सुमाइन तौदना चाही अनि सुजिले अइसु फोन पाइबदो यारे लोना पाइद्रे मसिदगी अइगी युमगी मी लोइना खंगहले मासु मोइगिसु लोइना खंगहले इमुंग अनिसा लोइना खंगनारे मोइगी मसे नुपा साबी यामना अरिबी अमा लै अदो चाही नेमपु अदुमाइना ओइरमदौ माले मागदी अइगे नुंतिगी वारि सानाई अइबो अंगांगने हाबदुदा यामना नुंसिबी असुमना मतमनादी समसखी अइना क्लास 10 कारपा सिदानी माना इबु प्ले तौबा हौरक्तोइसे मासा अमुंग लाए थामोइबंदा लै अदुदगी नुंतिगी अइबु उनबा लाए नोंमदि माना बांबोल कंपुदा मखोइ मसेगी मचा लै मोइदा चलुसे हाय अइसु होय हाइदुना चले मफमदो यौरे मागी मसेगी मसानुपीदो थबी कवे याम फै अइबु उबदा नुए कइनो सुक अंगांगसिबो कइनो मामो नंगना हायरगा नुए अखोइना लाकपदा लिकला बेकरी दगिसु असापो लेरे अदुगा अखोइसा सामिनरे मतमदो समरने यामना साय हाइदुना थबीगा मागी नुपादुगा आइसक्रीम लेरुगे हाइदुना चखरे युमदुदा इबानी खक्ता लेहौरे अदुगदी नुपासिना ऐसा फामुंगदा सिंसिंखी नमिसिदा फिजिकल रिलेशन थमनबा कन्ना होनारखी आई फना कन्ना नांथोकनबा होनै अदुबु अयु पाइ लेखिदे नुपा अदुना वांगसाबु हेनबगी आई कैसु नांथोकबगी पांगल लेखिदे मसिदगी ऐंगे हाकपतुना लै अदुबु नुंसिरुबा कौबनिना कैसु हाजबदी ngomखिदे थैबी होइसु हले आई आइसक्रीम गा अमत चानिंग्रे अदुदगी नुपा अदुना चटलगे हारमगा थोलखी मतै मनाव अनिदुसु आइगी इतौदुदा अदुम खंगला माले अदुना असमना हारखी मामो नंग अंगांगसे ngasi चेलो असमना हारमे आई इकाय मंदना थोंगालोमदा थोलए मखोइदो वारी साना हवे कइनो हाबदी आई खंगदे मसिदगी आइबु माने युमदा थिलमे अदुगा मासु चखरे आइदी वखन मयामना अनाबो ओइखी नुपा अदुना तोइना उनसे हारखी अइना तले हारुरगना नंग आइगी ओइख्रब नत्रा अइना नंग थादोकलमलदी नुपी नंगदने मांगजगदबा हाइना हारखी अदुदा आइसु थोकी असुमना मतम खरसु हौख्रे आई मंगोंदा थाजबा हाबदो ओइखी अदुबु पुनमक्सा मिनंबा ओरमखी मा नोमा नोमागी आइगी खोंथांग खुदिंग असोइबा थिबा हौरखी आइगी असोइबा तांजा गाइदुनाता लैखी नोमदी एखोइ इबुंसिंग थोकपा अमगा आइगी क्लास 10 हॉस्टेल दा लेबगी मतांगदा वारी सानारिङै मादो वेटिंग चंगलए अदुबु आई कॉल रिसीव तो तौखिदे मरमदी इबुंगने कमाइना नुपा फोन तौरे हाइदुनो अदुगिसु मथक्ता सानारिबा वारीदो खरा मरु ओइबगी अदुबु नुपा अदुना मेसेज थारए कई हाइना हारके हाबबु नंगना वादुगा वारी सानाजरो एंगोंदा अमुहाना येलकनो हारपगी वाने आई इबुंगदुगा वारी सानाबा लोरगा कॉल तौबा मतमदा आइगी नंबर दो ब्लॉक थमजिनबिरमे कइनो हाबनिदा माना खलिसे आइना वाही अमा फावा हाइनबगी तंजा पिबिखिदे आई अतोप नंबर अमदगी अमुक तौए अदुदी पारए आइना मंगोंदा असेंबदो हाइजरे अदुदा फाव माना आइबु थाजबिखिदे आई याम कपखी नमी मंगानी पाव कैमता फाउनद्रे आई कपतुना अदुमा लेंखी साक इसिंगा अमता चाखिदे मसिदगी
ꯑꯩꯅ ꯑꯩꯈꯣꯏ ꯆꯦꯗ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯂꯤꯊꯣꯛꯑꯦ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯈꯛꯇꯅꯦ ꯃꯥꯡꯍꯧꯗꯣꯏꯅꯦ ꯑꯁꯨꯝꯅ ꯈꯟꯕꯗꯒꯤ ꯑꯩꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯆꯦꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯦꯗꯨꯗ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯣꯏ ꯃꯆꯦ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯎꯄꯥꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯂꯁꯤꯐꯥꯎ ꯅꯨꯄꯤ ꯊꯤꯗꯕꯤꯗ ꯂꯩꯔꯤꯁꯤꯅꯤ ꯃꯥꯗꯤ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥ ꯄꯨꯝꯕꯗꯣ ꯇꯥꯕꯤꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯆꯦ ꯈꯛꯇꯅꯦ ꯑꯩꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯪꯕꯁꯦ ꯑꯇꯩ ꯀꯅꯥꯗꯁꯨ ꯑꯩꯅ ꯈꯪꯍꯟꯗꯦ ꯑꯩꯅ ꯆꯦꯗ ꯍꯥꯏꯔꯦ ꯆꯦ ꯐꯔꯦ ꯑꯩ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯄꯥꯝꯃꯦ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯒꯤ ꯆꯦꯁꯨ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯦ ꯅꯨꯄꯥꯗꯨꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯑꯁꯨꯝ ꯕ꯭ꯂꯣꯛ ꯊꯝꯈ꯭ꯔꯦ ꯑꯩꯅ ꯆꯦꯗꯒꯤ ꯀꯣꯜ ꯇꯧꯕꯗ ꯄꯥꯏꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯅꯪꯃꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯛꯀꯅꯣ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯈꯤ ꯑꯩ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯟꯈꯤꯗꯦ ꯑꯗꯨꯅ ꯑꯩ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯉꯣꯟꯗ ꯁꯥꯞ ꯊꯥꯈꯤ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯝꯂꯗꯤ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯤꯔꯥꯏꯕꯤꯔꯤꯕ ꯑꯁꯨꯝꯅ ꯅꯪꯕꯨꯁꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯗꯨꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕꯤꯕ ꯑꯣꯏꯌꯨ ꯅꯪ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯗꯅ ꯂꯦꯟꯕ ꯑꯣꯏꯌꯨ ꯍꯥꯏꯈꯤ ꯑꯗꯨꯒ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯏꯕꯤꯗꯣ ꯂꯩꯇ꯭ꯔꯦ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯈꯤ ꯑꯗꯨꯒ ꯅꯣꯡꯃ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯁꯇꯦꯇꯁꯇ ꯅꯨꯄꯤ ꯑꯃ ꯁꯤꯕꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯝꯂꯛꯈꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯈꯤ ꯑꯩ ꯊꯃꯣꯏꯗ ꯈꯜꯂꯤ ꯑꯩ ꯂꯥꯟꯗꯦꯀꯣ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯌꯨꯝ ꯗꯨꯀꯥꯟ ꯂꯣꯏꯅꯃꯛ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯒ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯀꯂꯛ ꯄꯦꯟꯕꯒꯤ ꯋꯥ ꯈꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯥꯛꯈꯤꯕ ꯋꯥꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯗꯕ ꯀꯌꯥꯗꯣ ꯑꯗꯨ ꯈꯛꯀꯤꯅꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯥꯄꯟ ꯌꯥꯝꯅ ꯇꯧꯔꯁꯨ ꯐꯠꯇꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯂꯤꯕꯗꯣ ꯃꯤꯒꯤ ꯃꯇꯝ ꯂꯥꯛꯄꯁꯤꯗꯗꯤ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯣꯏ ꯃꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯤꯔꯥꯏꯕꯤꯒꯅꯨ ꯉꯥꯛꯄꯤꯕ ꯍꯩꯌꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈꯣ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯖꯕꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩ ꯆꯩꯅꯥ ꯑꯁꯦ ꯋꯥꯅ ꯈꯥꯡꯖꯈꯤꯕꯅꯤ